JAC against the mission of Luang Themu case na ngasi Supreme Court ki Judge Tarukta memorandum ama pisinkhre. Manipur gi governor na thakiba matam ngasi ahing nongyai da loire karigumba positive oiba response ama piraktrabadi hayengdagi CSO singa mifam ama pangthoklaba matungda khongjang changsinba hauragani haina JAC na checksin wa thamlaklei. Ngasi numidang kay Sampat Laimazam Laikai Community Hall da pangthokiba pawgi mifam amada JAC gi convener na hay mayang lambam Luang bam Mukesh mang kibasiga mari lainana ngasi SP Imphal West ka JAC gi mihut singa unaduna wari sanaki maduda SP gi maikei dagi su mangkriba anga ngasi gi langlalangjin amata fangbang ngamdri haina fongtoraki mamangda JAC gi miyoi singna Manipur gi governor ga sunaduna Luang Themu Mukesh mang kibasigi matangda wari sanaki maduda Mars kolhumdoi fawbugi manungda angang asigi langlalangjin puthokna ba hotnagi haina governor na hairaki adubu ngasi fawbuda governor gi maikei dagi su wafam amata JAC da khangalakpa leitri JAC su achoba thazaba amaga loinana ngairakpani adubu response amata piraktrabanina hayeng Manipur da leiriba civil society organization singa phamina duna makata ba khongjang changsinnaba sem saragani haina mahakna makata ki Chinga leiba akogi whole security pulmak sini lag amagi matatri chinga leiba security singse hariba security singa sina angang sina sangriba mafam sisu kangpokoi district ki manung chana sangraba amadi leiba jawang teki makata ba leiba mafam singse sangraba phawda angang singa siba ngda puthokpa ngamna baiba se tasengna India government amadi Manipur government na masigi tongan mamogi kujing tharang yaubra natraga masi tongan bi suma sagala kanda Manipura tampak te valley da isu sagala aga sagala bi isu dina maram orakanda akogi irang sina maram orakanda apa sa kanosi amukahna thammin bagi plan kanu badi kogi police station trying to degi thammin bagi plan tawra hai basi koi nabi isu chenere bangande maram aduna asuba matamda India government na amadi Manipur government na president na asa atuba matanga ngang sigi nang puthokpiu ngang sigi puthokpi ba matanga haiba pose masi yam thuna solve tawna ba hona biu